अहानबदा मरुओइबा पाउ COVID-19 positive ओइबदगी हवत कांखत पंगमदना लेरिबा विष्णुपुर एसीदगी सोरोखाइबम सुरजित कुमारदा कैसामदोंग एसीदा मिरेफ ओइगदौरिबा निसिकान सापमना लुपा लाख अमा याउना साथकी पोलम सिंह मतेंग पांखरे तुंगदा ओइरकदबा मणिपुर की मस्तक अमा सागतपदा मणिपुर यूनिवर्सिटी अमसुंग धनमंजुरी यूनिवर्सिटी की अचौब थौदांग लई हाइना DMU की वाइस चांसलर प्रोफेसर एन राजमोहन फोंदोखरे था असगी कुतरेट फावबदा रिजल्ट हाइदोक्ट्रबदी वन ब्लॉकेट यावना तोंगान तोंगान अकन बखोंजंग कया संगसिलगनी हाइना ऑल मणिपुर 10 and 11 बैवा बोइसी completed IRB rifleman and written completed जमादार कैंडिडेट लिस्टिंगनी तरामापन की सेक्रेटरी जांगमैलुन न फोंदोरकली थंबाल संगने द सेंटर की लाकपा BJP की लुचिंगबा सिंगा कोर कमिटी की मिहुत सिंगा मिफ्रम पांगथोक्तना मिखल की पोरम यातपा होख्रे MAMITv की मणिपुरी प्राइम टाइम न्यूज मिटिंग ताबिरिबा सिंगबु चन माइबमना खुरुमजरी हौजिक पाउ संदोंगना पिजरी COVID-19 पॉजिटिव ओइदुना हॉस्पिटल दा लेरोरबा मतुंग था अहुम हेलक्लबा फावबा ऑक्सीजन सपोर्ट तौदुना हवत कांखत पंगमदना लेरिबा विष्णुपुर AC की मनुंग चन लेबा थिनुंगै मयाई लेकाइदगी सोरोखाइबम सुरजित कुमार की इमुंगदा कैसामथोंग AC दा BJP की मिरेफ ओइनबा सेम सारिबा निसिकान सापमना सेल ओइना लुपा लाख अमा अमसुंग चाना थंगनबा पोलम सिंह मतेंग पांखरे एस सुरजित कुमार अवाइबा ऑटो रिक्शा गाड़ी अमा थौदुना अमदी अफंग अफंग थबक सु नोमदुना इमुंग मनुंग पुरंबनी अदुबु COVID-19 पॉजिटिव ओइबदगी सुरजित कुमार की इमुंग मनुंग यावना थेंगनरिबा अवाबा सिंह मीडिया दा फोंगलकपा थेंगनबदगी ngasi निसिकान सापम मसा यावना महाकी टीमना हकथेंगना सतुना सेल अमसुंग असा थगे पोलम सिंह अदु मतेंग पांखिबनी हरि तेंगबांग पोलम बीबा अदुगा मरी लेनेना निसिकान सापमना हाई मियोइबा अमना मियोइबा अमगी मतेंग पांगबदा जात बिजात खाइदे एरिया लेते बाउंडरी लेते ngasi सुरजित कुमार अमदी महाकी इमुंग मनुंगना थेंगनरिबा अवाब असि खरदा ओइरबसु कोकनबा हाइदुना अंगबा सेनफम खरा मतेंग पांगबनी हाइनसु निसिकान ना फोंदोखी मतेंग पांगबा हाइसे जात पात नाइदना अदगी एरिया नाइदना मतेंग पांगदमनी सोशल वर्क हाइबसे बाउंड्री दा लेते अदुगा जात पात लेते अदुगा मागी कंडीशनल अनकंडीशनल ओइगदमनी बट हौजिक अहि बोर्ड लेपक कितन हाइलाइट तो वानी नतन हाइलाइट तो पासो एरिया है तार सो केन लाइ अदुदसु अखोई याम वाना लेबा अखोई नुपीमचा इचा नुपी अनुश्री मासे जीत कुंदोदा इंडिया दा सिल्वर मेडलिस्ट ओइरमाने मासे अदुगा मा मलेशिया दा टूर्नामेंट चकदबा अदु मागी मोगी फादर से अनी ब्रेन ऑपरेशन तोरगा याम नो वा फिल्म दा लेबा अदुना मंगोंदसु अखोई मतेंग पांगजरुरे अदुगा सी लाकंदा सी ngasi gi मतेंग ngasi आउटडोर ओइना लाबा अदु सी अखोई सेम अखोई प्रोजेक्ट दा anyone अखोई दे मेसेज थारक मतमदा जेन्युइन ओइब्रा ओइदबा थिगलगा अखोई रीच आउट तोबनी अदुदा हाना अदुदा योजरुरे सुरजित कुमार की लोइनबी कमलाना हाई हौजिक महा की मपुरोइबगी अनाबगी फिवम असि फगलकपद मतम खरा संखिगनी हाइना डॉक्टर न हाई अनाबगी फिवम असि यंगथोकनबा डॉक्टर न चेकअप लाको हाई लेकागी मी सिंग अमदी क्लब की नहारोल सिंग न पैसा खाइनदुना मपुरोइबगी अनाबा येंगबदा मतेंग यामना तौबी युमगी फिवम सु यामना नातै चादे युम इंखोल सु बंदान थमदुना लेरी अनाबगी लेनबा का लेतबना मरम ओइरगा क्लब की संगलेंदा सैदांगलगा लेरी ngasi sangai express pause की मपुनी सिकान सापमना लाकपीदुना यामना साउना मतेंग पांगबिरंबा असिदा यामना नुंगाइबा फाउई हाइनसु महागना मखा ताखी युम कंडीशन दी यामना पिबम सोए अदु लेबम जे लेकाई क्लब की अंगांग जिंग ने यामना मतेंग पांगे पैसा सु लायेंग बजु लेकाई ना क्लब ना पांग बने लेकाई म्यामना जु खाइजनर पांग बने कोई पैसा हम लेजदि अदु क्लब की अंगांग नि ना लोइ सिलगा क्लब सिदा लेहन बने कोई युम दु लेबम लेतबदि तुंगदा ओइरकदबा मणिपुर की मसक अमा सागतपदा मणिपुर यूनिवर्सिटी MU अमसुंग धनमंजुरी यूनिवर्सिटी DMU की असोब थौदांग लई मरम अदुना हारिबा यूनिवर्सिटी अनि असि अमगा मतेंग पांगनदुना समिन्नबगी तंगाई फदबा लई हाइना DMU की वाइस चांसलर प्रोफेसर एन राजमोहन फोंदोरकली वाफम असि मणिपुर यूनिवर्सिटी टीचर्स एसोसिएशन मुताना सेंदुना MU की वाइस चांसलर प्रोफेसर एन लोकेंद्रो अमसुंग DMU की वाइस चांसलर प्रोफेसर एन राजमोहन अनिबु तरामना ओपगी थरम अमदा प्रोफेसर राजमोहन फोंदोखिबनी
Mutagi Conference Hall da pangtokpa thoram aduda Professor Ras Mohan hai Manipur da leiriba institute mayam asi punsilaga regional natroga local gi issue da yumfam oiba joint project sing paikhatpagi tangai fadabalai khudam oina biodiversity ki leiriba resource mayam asi amatta oiba project amagi makhada sangsilabadi madugi kanaba soidana phangani thazai maram aduna ikoi punbagi tangai fadaba sauna lei Manipur gi institute sing da takpi tambiriba nupi sing khaktagi oiba women scientist forum ama semagi matam adu yaurabra haina khali leibak ama semakpa matamda nupi singi daita asi hojiki matamda yamna chawre makhoi khaktagi oiba tonganba platform ama sembirabadi makhoidagi asoba mating kaya fangani khali sports amasung culture da nupi singna mangzil tharakliba asigumna Science and Technology ki lamda so nupi singna awang bathak ta thabak tawrakani haina so Professor Ras Mohan makhatana phungdoki Biology science ka na tabla all basic science any basic science ki discipline la launa na bugi ki kona da bajate akoi khalam de aizer se Manipur la patar gadi koi Manipur ki talent mayam sing si na bom tamda culture da sports and observation management ingala ba am thingo ma ba sala na aizer ki hogi kidan akoi na Palm level ki yo pata badina even risky through the with of the and was once is the government recognized to be target central of the which never came a thing company with full confidence ability. Maduma Lapa target research key among the basic science that one of many having a thousand machine method with the government ideas having to the government. Thoram aduga mari lenena MU gi Vice Chancellor Professor and Lokendran Hai Government of India MU gi asonba amasung mating leina thabak tawba ngamba area kaya ama khangdaba nati sahi kharagi matungda MU asi masek mangal thokna ngalakadaba university amani haibasi makhoina khangi Manipur University hauzik akanba meeting sangadaba area ama hairagadi Act East policy asini hairiba policy asina North East region asi atenba matamgi manungda pumhong hongadoribani masigi damak Mizoram amasung Assam gi labi thongi fibam hena fagat hannaba sem saduna leikrabani policy asigi competition da yaunaba MU na hiram asigi matangda research kaya tawduna state government na kari kanaba thabak thoram paikhatpa yabagi haibadu aikhoigi maikaidagi mateng panglabadi hena kanaba fangani hainasu Professor and Lokendra na makataki University needs your advice. University needs your intervention so that we can give, some kind of academic as well as administrative intervention to lift the university from a long period of having being to be there. Now we need to lift it up. We need to take out this institution from that kind of a very, world. And, it's time for us to work together and help ourselves so that, we can make this great institution flourish properly for ourselves, for our children, and also for the posterity. With these few words, I would like to thank all of you once again. Tara amasung Taramathoi Suba IRV Battalion gi Rifleman amadi Zamadar launabagi recruitment tawkibadu tha asigi kuntaret fawda result haidoktrabadi one blockade yauna tongan ba akanba khungsang kaya sangsilagani haina all Manipur 10 and 11 Baiva Boise completed IRV Rifleman and written completed Zamadar candidate listengani Taramapan Hill area gi secretary Zangmailun na phungdorakli Association asigi bihud singna hiram asigi matangda CM da memorandum ama pisin kharba matung kaisampat kaisam lekai community hall da pangthokpa khongjang amada Zangmailun hai haukiba kumjali singani taramapan dagi recruitment haukhrabasu ngasi fawba result lauthokpi daba asina candidate amadi guardian sing da nuwaitaba ama fawhalle BJP na lusing balengak asigi luchingba safe minister na tha amagi manungda result lauthokani haina media da phongdoki bawafam adu thabakta onthor pangthorak trabadi Pangtrok Tarbanina Singnaba Kaya Fawale, Maram Aduna Thasi, Kuntaret Fawagi Manunda Rizal, Lautok Tabatagadi, Tongan Bakongsan Kaya Sangsilagani. Candidate Amadi Guardian Singi Wakadasi, Chief Minister and Birena Tabakta on Torakani Habiki Tazabale Hainasu, Jangmailun Namakatana Fundoki. Committee 10 and 11 IRB 2019 Candidate Committee Board Wanda Hamdaningba Amana Handak Lakba Goigi October 2021 di October 27 numit asida soidana handaki IRB 10 and 11 IRB candidate rifleman aduga jamidar gi result asi thuna phongdok biduna aduga
mayam gi akhoi gi waraba akhoi unemployed mayam gi khara khanbi duna karigumba asigumba tang piriba date 27 October numit asida hungdok laktaragadi akhoi mayam no education mayam changchalakani ban blockade economic blockade tawrakani haibasi thamjari Mikhal nongmagi naksilakpa asiga iroinana National Political Parties singi luchingba sing Imphal da laktuna bot khomba amadi party gi makok thongba lusingba sing unaduna Mikhal poram yapagi thabak akanba mongda sathanari ngasi su ni jaipat su thekta leiba thambal sangnen da center dagi lakpa BJP gi luchingba sing Chief Minister N Biren amasung party gi President A Sarda Devi yauna party gi core committee gi mifom ama pangthokre hari BJP gi machin chatpa amana MAMITv news da Phungdorokpagi matung inna ngasigi core committee gi mifam aduna Mikhal campaign gi matangda tare tara thokna khanaki hari ngasi form kiba core committee gi mifam aduda state core committee gi maike digi BJP Manipur Pradesh ki President A Sarda Devi Chief Minister N Biren Union Minister of State Dr R.K. Ranjan Rajya Sabha gi member MP Sana Zawale Shemba BJP gi hanagi President T.H. Sauba KSS Bhavananda V Hankhalian Kikhon Bao amasung BJP Manipur Pradesh ki General Secretary ani amadi ngasi Imphal da thunglakiba Manipur gi election in charge Forest and Environment Climate Change ki Union Minister Bhupendra Yadav National Spokesperson Manipur gi in charge Sambit Patra amadi co-in charge Pratima Bhumiksu Sarugyaki core committee gi mifam adu loiraba matungda BJP gi social media amadi IT cell gi thomi singa unaki matung tarakpada Bhupendra Yadav amadi BJP gi minister singa tongan tongana unaduna mifam pangthoki nungthil gi pung ani tarakpada party ki office bearer singa loinana mifam amasu pangthoki hari Malem pumbada thengnariba COVID-19 gi laichot asidik ngak thoknaba achamba section thorang khara ngangna chapinaba MAMITv gi maikai digi ning singjari madudi yumdagi hexa thokpaga face mask upiyu mi amaga gi marakta foot taru ki arapa thambiyu mai mit khusta toina hangdokpiyu amadi COVID vaccine kapa yarba sing suksoi soidana COVID vaccine kap thoktuna laichot asidik kannaba miyampuna honabinasi Governor La Ganeshan Churchanpur District Chatuna Churchanpur Amadi Ferzol District COVID Laichut ka mari lenena paikhaliba thabak thoram singin sinbaga loinena Swachh Bharat Mission gi matangda wafam kaya phongdokri Khongsat aduda Churchanpur District ki Mini Secretariat Multipurpose Hall da District ani asigi Village Chief District Level Officer Sing Amadi CSO singa loinena mifam ama pangthoki mifam aduga mari lenena Governor La Ganeshan hai lengak asina COVID laksin naba paikhaliba khongthang asina maram oiraga COVID laichot asi athubada laksin bagam lagani COVID laichot laksin naba mipung khudingma COVID vaccine suksoi soidana kapthoksi haksang phana leina ba ekoi puna hona minasi barak sida Swachh Bharat Mission asi yamna maru oiba mission amani state asina mission asi mai pak na paikhaliba asi singthaningai oi mission asi hek pak sana mai pak na pangthokpada kanglo furup khudingmang na soba thogdang lominasi lamdam asi sports amadi culture da thak wangpa lamdamni hiram asida hogalakliba naha singna mai onsinjuna hagsang fana amadi lamsat sajad ningthina leina ba honasi haina Governor La Ganeshan appeal tauki Governor ki khongsat aduda mariba ki damak thawai thakraba singi imung manung CSO singi luchingba sing amadi lengana paikhaliba tongan be scheme singi beneficiary singa Governor ga unaduna wari watai sanaki hari Hauki bapum kun mari da Manipur gi miyoi listing ani sumna humfudara manga COVID test tawda miyoi sama kunithoi nongna COVID-19 positive oibaga loinina state asida leina asina nabagi masing lak ama listing kunhumdoi sani kun mapan yokri leina asina maram oiraga miyoi amata laikhidre COVID-19 command control room dagi ngasi numidang wairam pung manga fawda phongba paw amagi matung inna miyoi humfutare naba faduna dichas tawkri naba farakpagi apun masingna lak ama listing kun chahum humfumathoi sukre active case na listing ama samapan humfumathoi leiri leina asina maram oiraga laikhidaba mi gi apun ba masingna listing ama samapan subna tare ni fagalakpagi sangsada marifudara tare dasmik taruk tare ni COVID leina asidagi ngakthoknaba lengangna paikhatpa thausil amagi makhada miyoi kaya amasu numit khudingi COVID vaccine kapthogli COVID vaccine kapthokiba masingna ngasi fawbada miyoi lak 19 lising humfudara taruk sama marifumari ni haukiba pungkun mari da DTF oxygen cylinder satret humfu humdoi amadi BTF oxygen cylinder sama yang kai Manipur gi tongan ba analang sangsingda phanghanba ngamkhre haina COVID-19 command control room dagi phangba paw asina makhatari Yaskul Assembly constituency da ngarang nahan thorakpa candidate amada
Prime Minister na BJP ki ticket piragani haina ngangnaribasi Prime Minister gi wakhal haksang yamna fari adugumba aranba waref laurakadaba leiti haina Rajya Sabha gi member Ningthau Sana Zawal Leisembana Fongdokri wafam asi Palace Compound Labor Youth Club ki Community Hall da Ya School Assembly Constituency ki oina pangthokpa one day political discourse ki thoram amada Ningthau Sana Zawal Leisembana Fongdoki bani Constituency asigi MLA su oiriba Cafen PD Minister TS Satyabrata amadi BJP Manipur Pradesh ki President A Sarda Devi yauna pangthokiba mifam aduda Ningthau Sana Zawal Leisembana hai sanglaba chahi mari makhai asida kadai da leirubano khangdaba mioi amana mikhal naksilaklaba matam asida minister ama leina Prime Minister na BJP ki ticket pirakani haina phongdok libasi hantabat thake politics ni asigumba oida padangang bagi masadama constituency asida tawrakpa haibasi laibak thibani constituency asigi mihut oidiba Minister Satyabrata asi mimang da kaya thoktaba thabak oina utpa misakni atai candidate kumna thabak masa ama tawbagi su social media da pangtha da thakatpa adumba misak nati haina su Ningthau Sana Zawal Leisembana makhatana phungdoki Honorable Chief Minister ki anuba ka raho matanda khana base ko ni school ke news si gade ai base ai sa ko ka ni usana ka ko ya school ke news se ko ro ai ba ki ba khana ba ni ba ki ro ne ba adu ba bu ka ne ba si le na BJP ki ticket to pira ani aduna pira ka ni Narendra Modi ko Honorable Prime Minister na ngarang da thopa na da thopa ko ba candidate da BJP ki ticket pira ne wa lao ado ai masi hanu ai ko ki Honorable Prime Minister Sri Narendra Modi se hauti ma wakhal magi masa mentally physically everything ma thoi ado ba sara ko one day political discourse aduda Minister Thoksom Satyabrata na hai paliba lengak asi system fail oiraba lengak amani haina tathi ta oina sairamba piyoi kaya politics ta khongdarak tuna BJP ki miref oina ba honarak libasi BJP na luchingba lengak asida thazaba thamlak padagini paliba lengak asina miyam gi award pa kari lei haiduna pangthok liba go to hills amasung go to village ki thoram asi pangthok pani miyam gi lengak ama leiri haibasi paliba lengak asina mapung fana khangan baga loinena manaba sakthung sing tam animakta phanghanduna lakli mamangda mapu pandabagum leiraklaba Manipur amasung Ya School Assembly Constituency asi ngasidi mapu pali constituency asigi lambi thong amadi iram nala sada marifu fare thak ngapigani thaknaba afaba ising fangdaba yumthong yang selektre wat hauriba khara asi athubada fanghanaba honari loinana thangapat asisu nongna semjin sajan bagi thabak hauragani asigumba sakha thorang sing asi makhatana paikhat pangamnaba BJP gi lengak amuk laknaba punna hona minasi haiba wafamsu Minister Satyabrata na makhatana phungdoki सरकार लैबा सरकार से यौपुरम प्रजा सिंधु माई फुंग चलकांदा सिगुंबा फब सरकार मन लैरी मयावदौत अवाप कई लैयेन हंग लाक्सरी हाइना चलिबा दुबो अखोय गो टू विलेज गो टू हिल्स हाइना अखोय खंगनबनेबा ngasi samna haibda ujala ya ta mamang lauthong bi लाख अमगा लिसिंग या कई करो कुमई बेनिफिशियरी लैबसिदा या सुन के लि बुत क्या फंग से कोई थिदो मथम काय हमसु मोदा फंगो फंगो कन्फर्मेशन सुलबसी सी चेमिने से से की तेमा से क्या नाम फंगरे अदो मसी खगो मथौ ताय अदो यासु के लेवल क्या फंगेगा इसे को थिदो मथौ ताय मसुम बो मैम सिना कोई थबक ओइदोवनी अदो अफाफो थबक क्या सिना तन्ना कुंजल लाका मपुंग फाना कांदा अखोई थबक सिनि नुसिबिबा अमसु चांदिबा ला कांदा अखोई बो को सपोर्ट का मतम दु लाखने अफाफो थबुतुना Weather and Climate Services in Agriculture haiba thimda nomagi oiba Farmers Awareness Program amadi Agromet Field Unit amasung KVK Info West na sentuna lampel pata leiba Indian Council of Agricultural Research ICAR gi office complex ta pangthokri Gramin Krishi Musam Seva gi makha da pangthokpa thoram aduda ICAR NEH Region Manipur Center gi Joint Director Dr. I Mega Chandran hai Agriculture haibasi nongzu nungsagi fibam gi makha poli hauzik malem sin thungna oirakliba climate change amasung global warming gi safu asina agriculture da kadai fawba setting piri haibasi pumnamak na khangnarabani
Aying asagi khal honglakpagi matung ina mamangaida leiramdaba tin kang kaya ama nongna tholakdaba nati masina maram oiraga pambi kaya ama sirakpa mahi marong mapung fana panba ngamlaktaba kaya thokli hauzik Manipur da paktakna yongsak pambi kaya sitharakliba asina mayek laraba khudamni nakal amaromda sai khudingi sabagi chang wangkhalakpa asina double cropping tawbada hena khudong saba ama supiri adumakpu ithai lokhong matik chadabana maram oiraga double cropping tawna bahonabada awaba kaya ama sumayuknadaba nati maram aduna oirakliba fibam asidagi paktho ngapigani asidagi faudok sathok marang kaina puthokpa ngamnaba ithai lokhong matik san thambagi tangai fadaba lei hiram asigi matangda paliba lengak asina su ahenba bicheng changhaningi haina su mega sandrana makhatana phungdoki agriculture ji akoi huji irrigation tawba ngamde aduna akoina nong phajana tai haraga ju nong ji matam chana taraktragadi akoi lau jayam basetle kudam maina na Imphal East mayang yang wana reko dumaina akoi gi sigumba mayam ji problem mayam ji akoi thengna ba dakar lai hana thanar phawjida ta thagadra natraga topa alternative crop khaju khoi diversify tawgadra sigumba mayam ji akoi akoi gi advice the service advisory the p the baya the condition am la nong ji kayam tai ji khang ba ji mafam ji loi khenar abojik Thoram aduda Manipur lengaki Agriculture Director and Gozendro Directorate of Environment ki Joint Director Dr. T. Brezdakumar Amadi Central Agriculture University ki Department of Agronomy ki Professor L. Nabasandra Su Sarugyaki Lakadoriba State Assembly Election da Herok Assembly Constituency da NPP ki Miref Oinaba Thaurang Tauriba Ningthozam Diten ki Ukhongsang Mayai Lekai da Leiba Mayumda Garang Numidang Masak Khangdaba Singna Bom Langsilamba ki Thawong adu Yaningdaba Phongdoktina ngasi Herok amadi Ukhongsang da Wakat Mifam Phangkri Ukhongsang Mayai Lekai ki Sanabungda Famkiba Wakat Mifam aduda Saruk Yaraduna and Diten Hai Ngarang numidang mahaki yumda masak khangdaba singna bom langsinjun aki tuzungba pokhal lamba si yamna laibak thibani ma ngasi fawba kanagumba amataga nungaina daba yaningdaba yengchina ba leite kanagumba amatagi fatana basu tawkiba leitri maram aduna miyam tinba mafamda bom langsinbagi thabagasi tawbiganu karigumba pendaba nungaitaba leirabasu wari sanaraga yaba ngaktani haina su mahakna makhataki Endi ten chasan wakani yumda bom langsalakpasi Endi ten sinagi yumda bom langsalakpasi Logena atu matanda Manipur thomena Sadong Satpagi Lambida Leiba Ngarum Phung Village Tangasi Retired IAS Ram Muivana WRT Three Brothers Resort Hona Bimatung Inna Hangdoktuna Miyamda Kusinakri Ngasigi Thoram aduda Hana Sericulture Department Deputy Director Oiramba CM Paul Social Activist Asangka Sarna Chingba Miyoi Singna Akhanaba Mitung Oina Sarugyaki Mahusagi Fazaba Amadi Akoibagi Saktam Ngak Senabagi Pandamda Semgatliba Resort Mayamda Kusinnabagi Thoram aduda Ram Muivan Hai Manipur asi tourist destination Oihanaba Honabada ngasi Hangdokliba Resort asina Sauna Mating Panglagani Resort asina Thabak Phangdaba Naha Kaya Masana Masa Thabak Pizaba Ngamlagani Tourism Saukhalaba Matamda Thabak Phangdabagi issue asi Loshinpa Ngamgani Pumnamak asigi Mathakta Chingtam Anigi Marakta Mapung Fana Nungsinaba Purakpa Ngamgani Hainasu Ram Muivana Phungdoki Tourism city income su lakani miyam nabadi aduga employment su pigani ade tourism nabadi tea stall hangani hojiki homestay tawgani adi khonggang mi busu employment fee natra aduga amoi mi yam labadi entry fee legani moi cha thakani tumgani adi income su lakani Thoramgi Sarugama Oina Resort asi Semgatnaba Honabada Mating Panglakhiba Khudingmakta Three Brothers ki Maikaidigi Asamba Khudol Potpidunai Kai Khumnaba Utki Thoramga Mari Lenen Tangkhulgi Saknairaba Saisakpa Thangmaisho Sanglaina Isai Saktuna Thoram Yauba Singgi Pungning Sumhatki All Tribal Union Manipurgi Working President Oiriba Romeo Vungdon Analbu NSCN IM ga Mari Leni Haina Tha Asiki October Tang Taranipanda Manipur Police na Fazin Kibasi Yaningde Haina Sandal Naga People's Organization ki Publicity Wing na Phongdorakli CNPO ki Publicity Wing na Thadorok Pacherol amagi matung inna Romeo Vungdon bu yumfam yaudaba maral ama pisillaga Manipur Police na pha punba tawba si akanba mongda condemn tawi Hiram asigi matangda Manipur Police ki maikaidigi athubada case asigi report ama miyamda khangangadabani Manipur Police na sathariba human rights khongoi nabagi thawong asida
CNPO na tumina leiroi haina su cherol asina makha tarakli Medical Cell BJP Manipur Pradesh के co-convener Thoksom Sarat Chandra के meeting makada Viswa Hindu Parishad na Sindhuna Kangpopi district की 4,000 Ayushman Bharat की PMJAY card sabe की thoram amangasi pangthokri thoram aduda 4,000 amadi akoiba khulgi mioi sahum rom da PMJAY की haksal की card sing saki hari Lakadoriba Taranithoi Suba Manipur State Assembly Mikhalda Wangkem Assembly Constituency dagi BJP ki miref oigani haina thorang toriba Kharibam Zevan gi Election Management Committee na sinduna ngarang dagi thambal campaign hodokre Sarang Pate leiba Kharibam Zevan gi yumda pangthok ki bathoram aduda BJP Thobal District ki President Yumnam Kumar Zina hai BJP Manipur Pradesh ki President A Sarda Devi ki poktak matung inna thambal campaign asi BJP Wangkem mandal gi oina so hodokpani Party khudingma ki ideology di loina fazaramba yai adubu party sing adugi luchingba sing na masagi oizabana mang tharaga fazaraba ideology sing adu aremba tahanbani adubu BJP di atopa party sing de ki tongali party asiki miyam gi yai fanaba development yumfam oiba amadi thong manana sokhatpa lebak ama sembani haina kumarjin na makhataki Amarom da lebak asida COVID-19 vaccine kapthokkiba miyoi crores sama sukibaga mari lenena PM Narendra Modi na frontline warriors singbo pung thogekadabani haiba poktak matung inna Kharibam Zivan na sinduna frontline warriors sing da sana thaknabagi polam sing su yenthoki Kangleipak Minority Welfare Organization KMWO gi Foundation Day Kam Cultural Program ama lilong awang lekai Idiga da hayeng pangthoklagani haina KMWO gi President MD Nasir na khangalagli Thoram asiga mari lenena kanagomba luf amatana numit asida ban amadi general strike na singba mata tawbiganu loinena hariba thoram asida miyam puna saruk yamina si haiba wafamsu MD Nasir na makhatana khangalagli Haukiba kumzali singani tarata Manipur gi Chief Minister N Virendra Manipur Pangal Nupi Singh kumzali singani tarani pandi Nupi Lal Thoram nangnaba recognize tawragani haina media da lauthokrabasu ngasi fawa thabak to onthok piraktribasi yamna laibak thibani haina United Manipur Muslim Women Development Organization UMMWDO gi President Anwari Nurzahan ngasi paumi singda phongdokri Imphal gi hata da leiba AMM ngakpigani Imphal gi hata da leiba amoko ki office da pangthokiba paugi mifam amada mak na hai haukiba kumzali singamaga chamapan mari fudara mari dagi hauna tongan ba pangal nupi organization singna nupi lal saruk yakibagi pangal ima singbo ningsingbagi thoram pangthoktuna lagli pangal nupi singbo lenga ki record ta yahan binaba kayarak hanna Chief Minister Chief Secretary amadi Imphal East ki SDO da aiba serol pising karpasu ngasi fawa namsinduna thambidi kumzali singani tarata lenga ki makhada Nupi Lal Observation Committee na sinduna pangthokiba Nupi Lal Thoram amada Chief Minister na Puksil Singh na lauthok piramba wafam sing adu chaliba sahi asigi Nupi Lal Thoram nangnaba thabak ta onthokpiu hiram asida singtam amadi dharma jati gi khenaba leitana saf manana yengbiriba Chief Minister na thabak oina pangthok pirakani haibigi thajaba sauna lei hainasu UMMWDO gi President Anwari Nur Hazana phongdoragli Nupi lande orang ba ima sing dugi photo na sing ba piro oi khoi observation chine ima maya marak to phulhan jage aina sim pau khongna ba degi ai koi pangai nupi gi photo se kaya ka me da ni ima ani khaki photo phangi ima sara bibi amadi ima ko di bibi makoi ani sin yam theng ni hingau ni bus ko hai ba di nupi lan akon observation pangthok pa 1994 se da ima sara bibi ni masa hing na masa yauri ma tongda aduna sumai tauna koi chi la photo si pichal laga ima maya madu ki marak te ikai khumna ba ta san ya hande ke Hairok Police Station ki manung chan leiba Hairok Part 2 mayai lekai area da phimu sepa mama mami khumzen ba mi siba yaba kulai pa ba miyo nifurom na lambida lakpan ha ani faraga tamthina furakre hari press na phongba pawgi matung ina thodok asi haukiba ngarang numidang pung mapan khara helakpa adwaida thokibani hari phimu setpa singna faraga purakpadagi soklaba naha ani adudi Hairok Part 2 mayai lekai dagi thoksom Sunny Dilon Sahi kuntra nipan apokpa ivo soba amasung thoksom sanathoi sahi kuntra humdoi apokpa lakpati ni hari soklaba ani adugi imung manungi miyoi singna phongdoropagi matung inna makhoi ngarang thabak suba loiraba matung mayumda halakpada thokibani makhoina Hairok Part 2 mayai lekai pujari sutek mapa yorokpada mama mamit khumzenba phimu sepa
makutami siba yaba khulai amasung nongwai paiba mioi kuntra nimfuromna lambida thatlaga faraba matung tamthina furakibani hari Lakliba Taranithoi Suba Manipur State Assembly Mikhalda Midef Oina Thoknaba Thorang Toriba Lamsang Asigi Khongam Pat Mayai Lekai Delaiba Arambam Karamjit Singhi Yumda Miyamgi Oiba Mifam Amangarang Pangthokri Mifam Aduda Lamsang AC Unorganized Sector Workers Welfare Union Ama Sem Kibagalonena Election Core Committee Amasung Election Booth Level Committee Su Sem Krehari Thoram Aduga Mari Lenen Arambam Karamjit Na Singna Worker Welfare Union ki member listing ama mukta lupa listing mari ki value yaba worker card amamam su yentoki loinana thabak subada season nanaba hand glove pair amamam su khasina ki hari ngarang sem ki balamsang AC Unorganized Sector Worker Welfare Union ki president na Aramam Karamjit Singh General Secretary na Nongthombam Brosen amasung Treasurer na Lesangtem Ziban Maitei ni hari Pungdongbong Gram Panchayat ki manung chanba Sekta Huidrom Losam Khong Amadi Pungdobom Hariba Khul Singh Asida Losan Loduna Low Uhaliba Lopu Singna Losan Lobidana ba Infa is ICD Blocks Ombungi Pradhan I Sundarina Khangalagli Hiram Asigi Matangda Sundarina Hai Kumsi Sei Asi No Marang Kaina Takidabana Maram Oidaga Hariba Lofam Singh Asida Low Lokpa Yabegi Fibam Sada Tarafana Laitaban Ayambani Asiguma film asida lomi miyamgi khanbiduna lopu singna kumsi sahigi oina lausan lobidana ba sundarina makhataragli Waikong Gram Panchayat na sinduna ilang khangpopi community hall da special gram sabha mifam amangarang pangthokri mifam aduda kaksing ZP CH Indrajit na chief guest Waikong ZP gi pradhan W Brozen na president amasung retired teacher Elvor na guest of honor oina sarugyaki Thoram Aduda District Social Welfare Officer Kakching Arambam Kameswar Singh meeting Makada Office Asigi Staff SS Visharup Sarma Amadi Waikong ZP gi Pradana Ahal Singh All S Pension Card Singh Yentoki Hari Thaubal Municipal Council ki Ward number 9 ki Hanagi Councillor Waikong Ongbi Sanathoi Devina Ward Asigi Manungda Leiba Miyoi Kunmapanda Pradhan Mantri Ujwala Yojana gi Makada Sakthong Gas Set Amamam Yentokri Ujwala Yojana gi Makada Gas Connection Fanglaba Beneficiaries Singhi Yum da Satuna Polam Singh adu Yentoki Panba Yabadi Mamangdasu Ujwala Yojana gi Makada Sanathoina Beneficiary Nifumathoida Sakthong Gas Set Fanganba Laikrabani Aroibada Maroiba Pau Amukhana Pizari COVID-19 positive oibadagi hawat kangkhatpangam dana leiriba Vishnupur AC dagi Sorokhaibam Surjit Kumar da Kaisamtong AC da miref oigedoriba Nisikan Sapam na lupalak ama yauna sa thaki polam sing mating pangkri Tungda oirakadaba Manipur gi masak ama sagatpada Manipur University amasung Dana Manjuri University gi asobat thodang lei haina DMU gi Vice Chancellor Professor N Raj Mohana Phongdokri Asigi kuntaret fawda result haidoktrabadi ban blockade yauna tongan ba akanba khongjang kaya sangsilagani haina all Manipur 10 and 11 Vaiva Boise completed IRV rifleman and written completed Zamadar candidate listing ani taramapan gi secretary Zangmailun na phongdorakli Thambal Sanglen da center gi lakpa BJP gi luchingba singa core committee gi mihut singa mi fam pangtoktina Mikhal gi polap poram yatpa hokri MAMITv ki Manipuri Prime Time News matang asada loisari miding tabiri basingbu amuka hanna chan maibam na khurumjari